Sanaroisingdagi sel Munbada chenabani Haiba Kuki ani fare. Kangpopi districta Rajasthan School Games usu timdagi nongmai utuna Kuki militant singna namduna paisa munkibagi thaudokta chenaba oiramba yai haina thajaba mioi ani Manipur Police Anti-Extortion Unit amasung Central Security Force ki apunba khutpu amana Manipur State sathariba Organized Crime Network singi mathakta satharakpa operation gi manung chana Gamnong Supermainia Police Station ki manung chana laiba Modbung Bazar dagi phaba ngamkhre hairi Police ki pauna hai intelligence na pirakpa report amagi matung ina ngarang ayu Gamnom Supermainia Police Station ki manung chana laiba Modbung Bazar da sathakiba operation aduda National Highway 2 Imphal Dimapur lambi gi paring da chatliba gari sing amadi micham miyam dagi ain kaina sel khaibada chawna chenabani haiba mioi ani Supermainia dagi Taichonchon Kipgen Chahi Kungamapan amasung Assam Carbing along dagi hojikna Kangpopi district ki Jamnong khulda laiba Kaisai Khongsai kauba mioi ani asi phagat pangam ki hairi Pawasina makha taduna hai combined security team na pharaba mioi ani asi handakta Imphal gi Khumal Lampag Sports Complex ta pangthokiba National School Championship ta saruk yakiba Rajasthan School Games busu team dagi nongmai utuna namduna paisa munkibagi thaudokta chenaramba yabagi oithokpa leibana police na makhoi gi mathakta akanba investigation chathaba hokre Makhoi ani dagi extortion ga mari leinaba crime singi digital evidence sing proof tauba mobile phone ani amasung extortion da sisinaba receipt book sing phagat pangamkhre hairi KNO na Risikanta makhoina hatpa nate hairbasu Khngde Haiba Yaroi Kuki khulai paiba singna Sursampur gi Tuibong gi quarter da leiba mayang langbam Risikanta bu Najang village ki hengrepta tamthina hatkibagi thawong adu Manipur imana akanba moong da condemn tawri hairi lup asina thadorokpa cherol amana haribana Risikanta masana mahakpu hatpiganu haina khurumduna haijabada Kuki terrorist singna tabidana nomaina kaptuna hatkibadu Lup asina awangba thakta condemn tawi KNO na mayang langbam Risikanta bakhoina hatpa nate mari leinade haina sengdokli adubu Mihatta Kuki khulai paiba sing adu Sursampur gi manung da leibana Khngde Haiba Yaroi athuba matamda KNO na chenaba mioi sing adu pharaga miyam da sinagadabani haina dabi tawri Bharat lengak na KNO amasung UPF animakna handak Bharat Sarkar ga santi gi wari sanaduna Manipur kahaloi haina khudyek pinakhraga Manipur government na handak ta buffer zone laite haina miyam da thajaba pikhraga nahongna na amuk mayang lambam Risikanta bu Kuki singna nomaina kaptuna hatkibadu Manipur imana condemn tawi athuba matamda Kuki khulai paiba terrorist sing bu pharaga logi oiba chairak pibiyu Karigumba governor na miyam da piba ngamdrabadi PR lengaktagi athuba matamda resign tawgadabani Risikanta gi misida semkiba JSina sangsilakpa khongjang khudingda Manipur imana support tawi lengakna mihatpa puthokpa ngamdrabadi maitai miyamna Manipur ngakcharage Manipur da laiba security punamak mayumda hanbikhro hairi Risikanta gi asi bahakchang laudringaida kaithel mambida Kuki masa anina maitai amasu pharaga punaba thaurang tawramle Laikhidraba Risikanta gi imungda lupa lakh 10 pinaba lengakna cherhol thokre Nupi mayumdagi faraga pukraba tungda mihathina hatok pikraba mayang lambam Risikanta chahi 18 gi asiba hakchang imung manungna loksilo haiba yadana leiringaida cherak asida ngarang nongsup kaithel manbida Kuki masa anina post office ta thabak tawba maitai ama faraga punaba hotnaramle mafamdudagi phangba pauna hai ngarang numidang waram pung 5 rom tabada masak khangdaba gari macha tongduna lakpa Kuki anina laisam ibohal kauba lekai aduda leiba mioi ama sathina kihanbaga loinana chingthakta wari sarusi haina khudang parga chingnanaba thaurang tawrakhi adubu mahakna yakhide yamna kana yetnarakpadagi makhoi ani mafam adu thadoklaga chatki wathok oinarakpadagi mathang hangnarubada Kuki masa ani nate ahumni makhoi CRPF na pharba matung warak watem laga khulgi chipte sinakhre hairi amaromda kakching khunau hijam ujan makhong lekaidagi laikhiraba mayang lambam Risikanta sing allies Ginmin thangi imungda lupa lakh 10 ex gracia oina piragani haina Manipur lengaki commissioner cum secretary home N Arun Kumar na thadorokpa cherola mana phongdorakli marak sida Kuki na tamthina mihati na hatpikraba kakching khunau usan makhongdagi mayang lambam Risikanta gi thawai yaudraba hakchang ngarang numidang athengbada Sursampur dagi Sisipur District Police na Waikhong Police Station da sinarakle adubu imung manung nadi asiba hakchang laukhiroi JSina leblakpa warep na aroibo oigani hairi
January 23 mamangda miyamgi lengak laigani haibadumadi langadawri. February ahanba chayolda lengak lakani haina panari lusingbadi khangdri. Masin maya khara yangba BJP gi MLA kharana leibaga sigi Republic Day numit ke mangoinana anauba lengak ama lakani haina social media singda phongdokna khibadu aranba oigadawri. Adumakpu February gi ahanba chayol fawdadi anauba lengak ama soidana leiragani haina MLA singna panari. Manipurda popular government ama karamba matamda semgadagi haibadugi matangda MLA amatana haiba ngamde khangbasu ngamde makhoisu paumi singumna wakhalna sagatlaga panghai haiba oina tawri pofamna amasung tangai fadaba kharadagi popular government amadi thengnabada February 10 fawbagi mamangda leitabadi yaroi dawri masina kadai fawbu sumgadagi haibadudi khangba ngamdragasu tha asigi kungani pandagi haugadoriba Parliament की बजट सेशन दा मणिपुर की बजट पुथोरकद्रा नत्रगा पॉपुलर गवर्नमेंट अमदा सिनारमगद्रा हाइबदुसु लेंगाक लेहनबगी चपचाबा मोंग अमदी खंगबा ngamgani हाइना पानरी अनौबा लेंगाक अमा सेमलकपदा कनाना लुसिंगदगे हाइबा हजिकसु कनामतना खंगबा ngamde अदुमकपु लुसिंगबा ओइगनी हाइना थाजबा MLA सिंगदी अदुम लै मखोय अदुदी हानगी चीफ मिनिस्टर नोंगथोंबम बिरेन मणिपुर लेजिस्लेटिव असेंबली की स्पीकर TI सैत्यव्रता थोंजू AC की MLA थोंगाम बिसोरजित सिंजमई AC की MLA युमनाम खेमचान अमसुंग नंबोल AC की MLA थोंनावजम बसंत कुमारनी मणिपुर लेजिस्लेटिव असेंबली दा BJP की MLA कुंथ्रागा तरेट लैरी हारिबा MLA कुंथ्रागा तरेट असी स्टेट असिगी चीफ मिनिस्टर ओइनबगी क्वालिफाई ओइरबा ngakतनी चीफ मिनिस्टर ओइरबा याय हाइना मखोय मसा मसाना पाजरिबा मखोय खरा सिनतबा इचम चमना MLA ओइना लैरिबा अमदगिसु हेक्टर चीफ मिनिस्टर हापलकपसु याय मसिमक हंदकता दिल्ली लेजिस्लेटिव असेंबली दा चीफ मिनिस्टर ओइननबा मयाम अमा तानारुरगा कायना थंगदा इचम चंबा MLA पी अमा चीफ मिनिस्टर ओइना खलखी मदुदा MLA अमतना यानिंगदे हाइबा ngamkhide मसिमक BJP ने स्टेट अमगी चीफ मिनिस्टर खनबगी कल्चर नि हारिबा कल्चर असि मणिपुरसु अदुम तौरकपा याय मखोयना खलकपा लुसिंगबा अदु यानिंगदे हाइबा MLA अमतना येतपा यारोय मसिसु BJP की चटनबिनी मसिना ताकलिबदी लुसिंगबा ओइगदरिबा मिसक अदु सेंटरगी लुसिंगबा सिंगना अपांबा अमा हेक्ता ओहेलकनी मदु हौजिक कना ओहेनगदगे हाइबा हौजिक यामना कुपना येंगलमखिगनी मरगसिदा कुकीजो कम्युनिटी दगी लाकपा MLA तरेट की मनुंगदा अहुम नत्रगा अनीदी कैबिनेट मिनिस्टर पीरबा याय हाइना पानरी चाही अमरोम PR थमलबा फावदा कुकी MLA सिंग मिनिस्टर हापतबा हाइबसी फजदबा मायोन अमा लैबना सेंटरगी लुसिंगबा सिंगना थौसिल अमा सेमलखिगनी लौनरी जिरीबामदगी इम्फाल फावबा रेल लंबी सेमबगी थबक चादा हुमद्रागा निथोय लोसिलकले कुमजा लिसिंगनीगा कुनगनी पांदा इम्फाल फावबा मपुंग फाना रेल लंबी सेमबा लोसिननबा पांदम थमली जिरीबामदगी इम्फाल फावबा रेल लंबी सेमबगी थबक चादा हुमद्रागा निथोय लोसिलकले अथुबा मतमदा इम्फालगा लेबाकी अतै अतोपा लंबी सिंगा रेल लंबी समनरगनी हौजिक फावबगी ओइना रेल लंबी असि जिरीबामनाकी खोंगसांग स्टेशन फावबा लोसिनख्रबसु मपुंग फाना मथौ तौबा हौद्रे चिंग लंबी ओइबगा लोइनना नोंग कना चुरकपा अमसुंग टनेल हुटपगी थबकता खुदोंग चादबा क्यामरो मायोकनबना रेल लंबी सेमबगी प्रोजेक्ट असि खुमांग चाउसिनबा ngamdana लैरी इम्फाल यौना सेमलकदोरिबा रेल लंबी सेमबगी थबक असि मपुंग फाना लोसिलबदी स्टेट असिदा पोचै पुसिलकपदा खुदोंग चादबा अमता लैररोय हंथाबा ममलदा पोचै पुसिलकपगा लोइनना स्टेट असिगी मियामना मपानगी स्टेट सिंगदा चटपदा सेल इटिंग तिंगलरोय हाइना नॉर्थ फ्रंटियर रेलवे इम्फाल की डिप्यूटी चीफ इंजीनियर मोहम्मद सेमुएल न फोंदोखी जिरीबामदगी इम्फाल फावबगी रेल लंबी असि पुना किलोमीटर 110 सांगी मसिगी मनुंगदा किलोमीटर 55 सांगबा सरुक मपुंग फाना सेम साबा लोइरे चादा हुमद्रागा निथोयगी सांगदा रेल लंबी सेमबगी थबक पाइखटपगा लोइनना चाही असिगी मनुंगदा अवांगखुल फावबदी रेल लंबी सेमबा लोसिलगनी मथंग सहीदा नोने अमसुंग कुमजा लिसिंगनीगा कुनगनी पांदना इम्फाल फावबा मपुंग फाना रेल लंबी सेमबगी थबक लोसिलगनी हाइबगी थाजबा लै इम्फाल स्टेशन दा खुमांग चाउसिना रेल लंबी सेमबगी थबक पाइखटली हाइना पलदुना महाकना हाइखी हौखिबा चाही अनीगी मनुंगदा मालेमगी ख्वाइदगी वांगबा रेलवे स्टेशन नोने डिस्ट्रिक्ट ता मपुंग फाना साबा लोसिनखिबगा लोइनना लंबी सेमबगी थबक मपुंग फाना खुमांग चाउसिन मंगमखी लमगी मतंगदा थोइदोकना चयेतनबा लैतबा मरमना खोंजेल यांगना रेल लंबी सेमबगी थबक पाइखटपा ngambani स्टेट असिदा लैरिबा मियोय अमसुंग ललोलितिक तौबसिंगना अथुबा मतमदा रेल लंबी यहोनिंगबगी अपांबा लैरि इम्फाल कैथेलदा ललोल इतिक तौबा मियोय अमना पाउचे सिदा हाय रेल लंबी सेमबा लोइदुना पोचै पुनमक ट्रेन दा पुसिलकलबदी
ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ꯫